Sakbi khone ma nang nahan khunda sakbada Christmas ta nupi myam ngonabdo mu sakbi khona magi is kari Christmas ta nupi myam gi mang de se se ira ba o nang di leina ga me jila mena baba na hayo idi chumi ne baba na kai hai ba phone wari sa da na hing ga tum da bi tor ma le ne baba lak tringi tam ta bi hoge solar loi la o kai thong da solar uti ga ri ro hoi uti ga ne Stalego ko bethoro hayo 자로도가 하위 할때 하요 거 본다 장하게 봐 Hey! Kari kai tholo ne. Doge Kari khotong ni bungwa. Yeng yeng zum thau ya dra. Lambi sari mi loi na chamai to dinang phobi roi dra. Mama, gai ji lambi de thau de kai thawai no. Khongban ji thau da hai ro. Na khajal lo na thakchi ga sinai da ba. Nama na ba na mai na mingon da hayo na haibra. Yara mama, imai pa ga de pala kanu da. Taxi ka si do. Na san pi de men tak pi. 이거는 말하지 하려면 도 뭐. 이사 루피는 뭐 통문은 강도 니가 루이네 해봐. nang lobdi siram bani du bo oy de bo di ko idi matam ya mang haning de ang chamu sunate 그래서 왜 사기미도 지간디 아이고 쇼니 시로 말해 많이 먹는 koi ne du budi chume do yengo moy mete nu pi se koi tang punu pa da pak lai tam ne koi tang punu pi budi mo ni am lowe do lai budi pak lai ten na du shum hai ne do ꯈꯪꯗꯦꯗ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯗꯥꯎ ꯌꯦꯡꯈ꯭ꯔꯒꯦ hoi nung budi nu siram ni nang na do moi se ko lu salo pa kan de hekti yadam ne han jing ne ya de du tau de hai na mai nu pi ne na parents ne ya du di kamai to ni ꯅꯨꯡꯁꯤꯕꯗꯨꯕꯨ ꯑꯗꯨ ꯂꯩꯕ꯭ꯔꯣ ꯃꯥꯒ ꯑꯩꯒ ꯌꯥꯅꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯔꯤꯗꯨꯗꯤ nui ni ya na vibe se heng ko na lohong ba matam di ahal laman yauk du biya roi na pa gum do du matam di phra ta ni nushina di nui ni khang nushina bi ai ma di mathan de shu ai ne ꯅꯪꯅ ꯍꯥꯏꯔꯒ ꯑꯁ ꯋꯥꯈꯜꯁꯤ ꯋꯥꯈ꯭ꯔꯦꯅꯦ ꯄꯨꯈ꯭ꯔꯁꯤꯔꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯍꯟꯗꯛ ꯁꯨꯇꯤ ꯊꯥꯕ ꯀꯥꯟꯗ ꯌꯥꯔꯤꯉꯩꯁꯤꯗ ai si wat si di oi su oi da ka di 이게 난 들리고. 큰 차이도 그 내잖아. 어후. 근데 아이는 그 영진들이 이상한 피지는 가만히 영진을니. 아, 시간 내리네. 이 진짜 정말은 면나 동하나 보지. 넌 나도래 가만히 또 이렇게 한데. ba 하옹 nè. cái gì nó thấy bên đâu bra 오, 레호보니. 예, 나이코. 시답도 써가 콜라 온나 빠이 낙다. cái hai nó cái hai nó ngàn nu mà sao thôi hay là nganu ga laidi. 생나 쿠무. cái nóm ta hằng ngàn nu cái pizza đình đi cái tàu đi cái hai nó ba अतई नतेदा नपाजे ngरang लो कारकपदा नोइगा कॉलेज तमिने हाइब्रा मनिंगी मसम भाबा नुपा मसादो अदु दु ngरang नपाना लो कारकपदा इसिंग कापसलमदना आइना खरा वारुरे अदगिदि माना आइगोंदा हाइरमबु मिंगोंदा वारते सरु नसा नुपीदा हाना वारो हाइरमिने मनिंग लोमदगी मसम फाबा तोंबी ओइदोइने अदुदि बा बादा के हाइरमिनो हाइजा हाइमा हारि मथुसिदा मु नतेदा aina thira ngangobduda mane ngonda chin aireng tureng khumakpududa aina kanai gi macha musuno khara thira ngangure adagidi mana mathong mana khangda ban nacha nupido mi khara pulli nacha nupido hana waru na harami sabanga mana ngang bataru da ai asengbu dum haige sakhem bise mana pambane ba adu koi gi haiba yadubagi chawni orangani as gam ngausanna ba number 1 ne college da june mi pukada khade aduga nahan club sidai mi phunei na tawbodo adu su mana tawhanbani na kokhalaga ngasai da phuhobo ta to mugi masa ama club to puraga warakani na tahori dudi noi haidu oira maming du kari haiba tombi kari ya tombi ba maming tholi ba maming duga mana tawthoi do gon to sana gidreda mapa du ya phabani ne mapa du gi khalodi nuaite asyam ngausanna ban 어 누구야 ngang dore ngonda 나빠도 세라 또란 하절람버기 아이리 노이도 와칸 파트나 칼루래 아이주 이차 누피도 해 하우도고도 누가이도는 능 나쁜 가이람이니
ꯐꯔꯦ ꯐꯔꯦ ꯆꯪꯉꯣ ꯆꯪꯉꯣ ꯏꯆꯥ ꯅꯨꯄꯤ ꯂꯩꯕꯅꯤ ꯍꯣꯏ ꯕꯕꯥ ꯑꯗꯨꯗꯤ ꯉꯥꯅꯨ ꯑꯃꯗꯤ ꯆꯥꯔꯁꯤꯀꯣ ꯑꯣ ꯃꯥ ꯑꯗꯣꯝꯗꯒꯤ ꯆꯠꯈꯤꯅꯨꯅꯦꯍꯦ ꯌꯥꯔꯅꯤ ꯂꯧꯕꯨꯛꯇ ꯑꯗꯨꯝ ꯁꯝꯖꯟꯈ꯭ꯔꯦ ꯁꯦꯀꯦꯟꯗꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯕꯕꯥꯅ ꯌꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁ ꯅꯪꯅ ꯄꯪꯀꯟꯗ ꯈꯟꯖꯜꯂꯦ ꯍꯌꯦꯡꯋꯥꯏꯒꯤꯅꯅꯦ ꯍꯌꯦꯡꯋꯥꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯀꯣꯏꯔꯨꯁꯤ ꯈꯣꯠꯂꯨꯁꯤꯒ ꯀꯩꯝꯇꯒ ꯍꯧꯗꯦ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣꯕ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯚꯔꯥꯗ ꯂꯩꯔꯒ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯒꯥꯔꯤꯁꯨ ꯂꯩꯇꯦ ꯃꯦꯖꯤꯛꯇ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯑꯣꯛꯇꯣꯗ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯗꯤ ꯑꯁ ꯂꯥꯏꯟꯗ ꯆꯠꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕꯒꯤ ꯌꯥꯕ꯭ꯔꯥꯅꯦ ꯂꯥꯏꯟꯗ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤꯗ ꯁꯤꯒꯦꯝꯕꯤ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯆꯠꯁꯦ ꯀꯔꯤꯅꯣ ꯑꯣꯛꯇꯣꯗꯔꯥ ꯃꯦꯖꯤꯛꯇꯔꯥ ꯑꯃ ꯆꯠꯁꯦ ꯍꯣꯏ ꯌꯥꯏ ꯆꯠꯁꯦ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯀꯦꯀꯣ ꯁꯥꯅꯨ ꯂꯥꯛꯄ ꯃꯥꯜꯂꯦ ꯀꯩꯅꯣ ꯁꯤꯗꯁꯨ ꯂꯩꯇꯦ ꯁꯤꯒꯦꯝꯕꯤ ꯁꯅꯥꯎ ꯃꯅꯤꯡꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯁꯤꯗ ꯑꯦ ꯃꯅꯤꯡꯁꯦ ꯀꯩꯗꯧꯔꯝꯗꯣ ꯅꯪꯗꯤ ꯀꯩꯅꯣ ꯂꯩ ꯃꯌꯥꯝꯗꯨꯅ ꯇꯧꯏꯗꯨꯅ ꯑꯁ ꯂꯩꯒ ꯇꯣꯛꯈꯣ ꯌꯥꯝ ꯇꯜꯂꯦꯉꯣ ꯇꯣꯝꯕꯤꯅꯅꯦ ꯅꯣꯏ ꯕꯥꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝ ꯃꯥꯜꯂꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯍꯥꯏꯁꯦ ꯑꯣ ꯅꯪꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯄꯨꯜꯂꯦ ꯋꯥꯔꯛꯑꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁ ꯑꯗꯨꯏ ꯇꯣꯝꯕꯤꯗꯤ ꯌꯦꯡꯀꯣ ꯃꯥ ꯑꯩꯅꯅꯦ ꯅꯣꯡꯃ ꯈꯨꯠ ꯄꯥꯛꯅ ꯊꯥꯕ ꯁꯣꯏꯗꯕꯅꯦ ꯃꯥ ꯌꯥꯔꯦ ꯅꯪ ꯃꯅꯤꯡꯁꯤꯗ ꯅꯪ ꯋꯥꯔꯤ ꯁꯥꯐꯝ ꯂꯩꯔꯝꯃꯔꯣꯏꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯤ ꯑꯣꯏꯔꯝꯅꯤꯅꯦ ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯔꯛꯑꯣ ꯅꯣꯏ ꯁꯥꯟꯅꯕꯤꯔꯣ ꯅꯣꯏ ꯕꯥꯅ ꯃꯔꯣꯜ ꯑꯃ ꯑꯩꯉꯣꯟꯗ ꯉꯥꯛꯇꯅꯦ ꯍꯪꯉꯤꯁꯦ ꯑꯩ ꯂꯩꯊꯣꯛ ꯈꯨꯝꯕꯗ ꯋꯥꯔꯦ ꯅꯪ ꯑꯁꯦꯡꯕꯒꯤ ꯁꯣꯂꯔꯗ ꯂꯩꯔꯗꯤ ꯈꯜꯂꯕ ꯇꯨꯡꯒꯤ ꯈꯜꯂꯨꯀꯣ ꯕꯕꯥꯍꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯣ ꯅꯪꯁꯨꯅꯦ ꯁꯣꯂꯔꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯇꯨꯡꯒꯤ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯇꯨꯡꯒꯤꯅ ꯇꯨꯡꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯡꯒꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯤꯅꯦ ꯏꯕꯦꯝꯃ ꯑꯉꯥꯡ ꯃꯆꯥꯒ ꯁꯥꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯇꯩ ꯂꯥꯏꯔꯤ ꯁꯣꯂꯔꯒ ꯑꯩꯒ ꯀꯣꯏꯅꯩꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯗꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯈꯔ ꯁ꯭ꯀꯨꯜꯒꯤ ꯎꯈꯣꯡꯗ ꯈꯔ ꯎꯅꯔꯤꯁꯤ ꯃꯉꯥꯏꯔꯦ ꯗꯦꯠꯀꯁꯦ ꯑꯩꯁꯨ ꯐꯖꯅ ꯑꯝꯇꯪꯗꯤ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯏꯕꯦꯝꯃ ꯅꯪ ꯉꯥꯡꯅꯕ ꯃꯊꯪ ꯕꯕꯥꯅ ꯍꯪꯉꯛꯑꯗꯤꯅꯦ ꯅꯪ ꯈꯨꯝꯖꯧꯀꯣ ꯑꯩ ꯅꯪꯒꯤ ꯀꯟꯊꯣꯛꯄꯤꯕꯗꯣ ꯋꯥꯔꯕꯅꯦ ꯑꯩ ꯈꯪꯗꯦ ꯍꯥꯏꯖꯜꯂꯤꯅꯦ ꯁꯤꯗꯗꯤ ꯅꯪ ꯈꯨꯝꯍꯟꯗꯣꯏꯅꯦ ꯉꯥꯏꯈꯣꯅꯦ ꯁꯣꯂꯔꯁꯤꯕꯨ ꯑꯐꯕ ꯃꯤ ꯅꯠꯇ꯭ꯔꯕꯕ ꯕꯕꯥꯅ ꯑꯗꯨꯝ ꯄꯥꯝꯃꯤ ꯀꯩꯅꯣ ꯃꯣꯏ ꯑꯍꯟꯅ ꯄꯥꯝꯃꯤꯁꯤꯗꯤ ꯃꯤ ꯑꯐꯕꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯐꯕ ꯍꯥꯏꯁꯦ ꯅꯤꯁꯥ ꯆꯥꯗꯕ ꯈꯣꯠꯇꯕ ꯈꯛꯇꯒꯤ ꯅꯠꯇꯤꯌꯦ ꯃꯩꯇꯩꯗꯅꯦ ꯅꯣꯏ ꯕꯥꯅ ꯄꯥꯝꯃꯛꯀꯗꯣꯏꯁꯦ ꯕꯕꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯒ ꯌꯦꯡꯉꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯪꯁꯦ ꯈꯤꯇꯪ ꯍꯦꯛ ꯈꯟꯗ ꯃꯥꯜꯂꯦꯍꯦ ꯑꯁ ꯇꯜꯂꯦꯍꯦ ꯅꯣꯏꯁꯤꯗꯤ ꯅꯣꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯍꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤ ꯁꯣꯂꯔꯒ ꯀꯣꯏꯕ ꯆꯠꯂꯅꯤ ꯃꯦꯖꯤꯛꯇ ꯏ ꯀꯗꯥꯏꯗ ꯀꯣꯏꯕ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯦ ꯑꯗꯨꯁꯨ ꯃꯦꯖꯤꯛꯇ ꯃꯦꯖꯤꯛꯇꯗꯤ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯄꯪꯆꯠꯇ ꯆꯠꯂ ꯂꯣꯏꯔꯦ ꯆꯠꯂꯣ ꯕꯕꯥꯅ ꯍꯪꯉꯛꯑꯗꯤꯅꯦ ꯃꯦꯖꯤꯛꯇꯅꯦ ꯇꯥꯡꯈꯨꯜ ꯅꯨꯄꯥ ꯑꯃꯒ ꯆꯠꯈꯤꯗꯕꯅꯦꯅ ꯈꯨꯝꯃꯒꯦ ꯑꯦ ꯃꯕꯨꯛꯁꯤ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯦ ꯌꯦꯡꯉꯣꯅꯦ ꯕꯕꯥꯅꯒ ꯍꯪꯉꯛꯑꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯈꯪꯗꯦ ꯑꯩꯗꯤ ꯕꯕꯥꯅ ꯐꯥꯗ꯭ꯔꯤꯉꯩꯗꯅꯦ ꯍꯥꯏꯗꯣꯛꯍꯧꯔꯅꯤ ꯍꯌꯦꯡꯅꯦ ꯕꯕꯥꯅ ꯍꯦꯛ ꯈꯪꯉꯛꯄꯒ ꯐꯨꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅꯅꯤ ꯑꯩꯉꯣꯟꯗ ꯉꯥꯛꯇ ꯍꯪꯕꯅꯤ ꯑꯩꯅ ꯈꯪꯗꯦ ꯈꯨꯝꯕꯗꯨꯅꯤ ꯀꯩꯁꯨ ꯐꯨꯔꯣꯏ ꯈꯪꯗꯦꯗ ꯑꯗꯨꯝ ꯈꯨꯝꯃꯣ ꯈꯪꯗꯦ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦ ꯕꯕꯥꯅ ꯃꯔꯣꯜ ꯑꯃ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯪ ꯊꯣꯛꯄ ꯉꯥꯡꯅꯖꯧ ꯑꯩ ꯆꯠꯂꯦ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯥꯎ ꯑꯣ ꯂꯩꯍꯧꯔꯦꯀꯣ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯉꯥꯡꯅ ꯕꯕꯥ ꯇꯥꯔꯝꯃꯕꯖꯥꯠꯅꯤ ꯑꯦ ꯕꯕꯥꯗꯤ ꯑꯥ ꯂꯩꯔꯤꯅꯦ ꯑꯁ ꯅꯣꯡ ꯆꯨꯃꯟꯕꯒꯤ ꯀꯣꯂꯦꯖꯁꯨ ꯃꯤ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦꯀꯣ ꯏꯕꯥꯅꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯇꯥꯔꯦꯍꯦ ꯑꯩꯈꯣꯏꯁꯨ ꯈꯨꯟ ꯆꯠꯈ꯭ꯔꯁꯤꯔꯣ ꯉꯥ ꯐꯥꯔꯨꯁꯦ ꯌꯥꯏꯅꯦ ꯌꯥꯔꯦ ꯈꯨꯟ ꯆꯠꯁꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯅꯦ ꯅꯪꯅ ꯅꯒꯨꯟ ꯈꯪꯉꯦ ꯅꯪ ꯐꯥꯒꯤ ꯇꯧꯕꯅꯦꯗ ꯈꯨꯟ ꯆꯠꯄ ꯌꯥꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯍꯥꯟꯁꯨ ꯑꯃ ꯍꯥꯏꯅꯈꯤꯗꯥꯏ ꯃꯦꯖꯤꯛ ꯗꯦꯠꯂ ꯑꯣꯛꯇꯣꯗ ꯗꯦꯠ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯅꯗꯥꯏ ꯑꯗꯨꯁꯨ ꯆꯠꯈꯤꯗꯧꯔꯝꯅꯤꯅꯦ ꯍꯣꯏ ꯗꯦꯠ ꯆꯠꯀꯗꯣꯏꯅꯦ ꯑꯁ ꯑꯗꯨ ꯋꯦꯗꯔꯁꯦ ꯁꯨꯡꯐꯠ ꯐꯠꯇꯦꯅꯦ ꯅꯣꯡꯁꯦ ꯑꯗꯨꯝ ꯇꯥꯔ ꯂꯩꯌꯦ ꯑꯗꯣ ꯍꯟꯗꯛ ꯋꯤꯛ ꯑꯃ ꯁꯨꯇꯤ ꯊꯥꯒꯗꯕꯗꯣ ꯑꯗꯨꯗꯗꯤ ꯈꯨꯟꯗ ꯆꯠꯁꯦꯀꯣ ꯅꯪ ꯆꯠꯅꯤꯡꯗ꯭ꯔꯁꯨ ꯂꯩꯍꯧꯋꯣ ꯑꯩꯗꯤ ꯆꯠꯀꯅꯤ ꯍꯣꯏ ꯆꯠꯁꯦ ꯑꯗꯨꯒ ꯐꯠ ꯍꯜꯂꯛꯁꯦꯀꯣ ꯌꯨꯝꯗꯗꯤ ꯐꯝꯔꯣꯏꯁꯦ ꯀꯔꯤ ꯆꯠꯄ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯆꯠꯂꯣꯍꯦ ꯍꯜꯂꯣ ꯅꯪ ꯃꯊꯟꯇ ꯑꯦꯕꯤꯗ ꯂꯥꯛꯀꯨꯝ ꯇꯧꯕꯅꯤꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯆꯠꯂꯝꯕꯗ ꯑꯦ ꯀ꯭ꯂꯥꯁ ꯑꯅꯤꯁꯦ ꯅꯩꯒꯦ ꯌꯦꯡꯉꯣ ꯍꯣꯏ ꯆꯤꯡꯗꯤ ꯇꯧꯔꯅꯤ ꯀꯣꯂꯦꯖꯀꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒ ꯈꯥꯏꯗꯒꯩ ꯀꯔꯤꯅꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯕꯥꯅꯤꯅ ꯀꯣꯂꯦꯖ ꯅꯨꯡꯇꯤꯒ ꯂꯥꯛꯏꯁꯦ ꯃꯔꯝ ꯈꯪꯉꯦꯀꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯑꯦ ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯁꯤꯁꯨ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯅꯃꯥꯗ ꯃꯩꯇꯩ ꯅꯨꯄꯤꯒ ꯂꯨꯝꯗꯅꯕ ꯍꯣꯏ ꯍꯥꯏꯕꯤꯗ ꯍꯥꯏꯅꯨꯍꯦ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯅꯪ ꯀꯔꯤ ꯄꯥꯝꯒꯦ ꯀꯔꯤ ꯄꯥꯝꯒꯦꯕ ꯁꯤ ꯃꯤ ꯃꯆꯥꯁꯤ ꯄꯤꯒꯗꯕꯅꯦ ꯍꯣꯏ ꯑꯣꯏꯔꯣꯏꯀꯣ ꯅꯣꯏ ꯆꯤꯛ ꯃꯥꯟꯗꯅꯦ ꯑꯐꯥꯎ ꯁꯥꯕꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯔꯣꯏꯀꯣ ꯇꯦꯛꯀꯅꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦꯕ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯅꯦ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯁꯨ ꯀꯩꯅꯣꯅꯦ ꯁꯤꯗ ꯂꯥꯛꯑ ꯐꯥꯎ ꯁꯥꯏꯌꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯖꯗꯕꯒ ꯁꯥꯏ ꯁꯤꯁ ꯄꯤꯌꯨꯀꯣ ꯑꯣꯖꯥꯁꯤꯁꯦ ꯍꯣꯏ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯁꯦꯟꯕꯤꯒ ꯐꯝꯃꯤꯟꯅꯔꯝꯃꯕ
ꯑꯩ ꯐꯠꯇꯦ ꯍꯥꯏꯅ ꯁꯛꯇꯥꯁꯤꯡꯁꯤꯒ ꯃꯤꯁꯦꯀꯣ ꯐꯥꯎꯒ ꯌꯥꯝ ꯁꯥꯏꯅꯦ ꯌꯥꯝ ꯀꯤꯖꯗꯕꯩ ꯇꯥꯏꯞꯇ ꯑꯩꯅ ꯃꯤꯁꯨ ꯃꯥꯟꯗ꯭ꯔꯒ ꯁꯛꯁꯤꯒ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯁꯔꯦꯟꯕꯤ ꯄꯥꯝꯃꯤ ꯖꯥꯠꯂꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯈꯪꯗ꯭ꯔꯦ ꯀꯅꯥꯅꯣ ꯑꯣꯏꯔꯣꯏꯗꯕꯁꯦ ꯑꯅꯤꯃꯛ ꯑꯣꯏꯗꯕꯁꯨ ꯀꯅꯥꯅ ꯈꯪ ꯁꯤ ꯌꯥꯏꯍꯦ ꯅꯪꯁꯨ ꯁꯦꯀꯦꯟꯕꯤꯗꯤ ꯑꯩꯒꯤꯅꯦ ꯀꯩꯅꯣ ꯃꯥꯅ ꯌꯥꯔꯤꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ ꯑꯣ ꯑꯣꯏꯈ꯭ꯔꯣ ꯂꯣꯏ ꯑꯣꯏꯈ꯭ꯔꯣ ꯁꯛꯍꯦꯟꯕꯤꯔꯥ ꯁꯛꯊꯤꯕꯤꯔꯥ ꯑꯋꯥꯎꯕꯤꯔꯥ ꯂꯣꯏ ꯑꯣꯏꯈ꯭ꯔꯣ ꯅꯪꯒꯤ ꯇꯕꯤꯔꯝ ꯉꯥꯏꯈꯣ ꯅꯪꯅ ꯑꯩꯈꯣꯏ ꯕꯥꯗ ꯄꯥꯎꯁꯦ ꯌꯥꯝ ꯊꯝꯖꯤꯜꯂꯤꯁꯤ ꯀꯩꯗꯧꯕꯩꯅꯣꯕ ꯅꯪꯅ ꯃꯥꯏꯗ ꯈꯨꯄꯥꯝ ꯊꯥꯎꯔꯣ ꯁꯦꯔꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯀꯔꯝꯕ ꯑꯔꯥꯟꯕ ꯌꯥꯎꯒꯦꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒ ꯂꯣꯏꯅꯩ ꯍꯥꯏꯕꯕꯨ ꯑꯗꯨ ꯅꯪ ꯁꯥꯎꯔꯤꯗꯨꯕꯨ ꯑꯁ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯕꯗꯨꯕꯨ ꯑꯗꯨꯕꯨ ꯑꯦꯔꯥ ꯑꯁꯦꯡꯕꯗꯤ ꯀꯩꯅꯣ ꯍꯥ ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯂꯣꯏꯅ ꯃꯥꯟꯕ꯭ꯔꯣ ꯑꯩ ꯅꯨꯄꯤꯅꯗꯤ ꯈꯣꯡ ꯋꯥꯡꯈꯠꯀꯅꯣꯍꯦ ꯑꯔꯦꯝꯕꯗꯀꯣ ꯁꯣꯏꯔꯣꯏꯍꯦ ꯀꯔꯤ ꯁꯣꯏꯔꯣꯏꯗꯤ ꯀꯩꯅꯣ ꯍꯥ ꯅꯨꯄꯤꯅꯦ ꯃꯤꯁꯇ꯭ꯔꯤ ꯅꯪꯒꯤꯗ ꯅꯪ ꯃꯥꯏ ꯊꯥꯖꯟꯅꯤꯍꯦ ꯅꯪ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯁꯦꯟꯕꯤ ꯃꯈꯣꯟ ꯃꯥꯟꯗ꯭ꯔꯣ ꯌꯦꯡꯗꯁꯨ ꯂꯥꯛꯎꯅꯦ ꯍꯦ ꯅꯪ ꯑꯩ ꯅꯨꯄꯤꯅꯦꯅ ꯁꯨꯝ ꯍꯟꯕꯤꯕꯅꯦ ꯅꯪ ꯑꯗꯨ ꯁꯨꯝ ꯄꯦꯟꯖꯜꯂꯛꯑꯗꯤ ꯐꯔꯛ ꯇꯥꯛꯀꯅꯤ ꯁꯣꯏꯗꯅ ꯅꯠꯇ꯭ꯔꯗꯣꯏꯕ ꯍꯥ ꯅꯠꯇ꯭ꯔꯗꯣꯏꯕ ꯍꯦ ꯀꯔꯤꯅꯣ ꯇꯥꯏꯗꯣ ꯌꯥꯝ ꯂꯦꯝꯖꯗꯕ ꯌꯥꯝ ꯆꯠꯆꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦꯟꯕꯤ ꯀꯩꯗꯧꯔꯒꯦ ꯍꯦ ꯀꯩꯅꯣ ꯍꯦ ꯅꯔꯪ ꯈꯨꯕ ꯅꯪ ꯌꯥꯎꯔꯛꯀꯅꯣ ꯑꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯍꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯆꯠꯂꯣ ꯌꯥꯔꯦꯅ ꯌꯥꯝ ꯍꯦꯟꯃꯜꯂꯦꯀꯣ ꯅꯨꯄꯤꯗ ꯐꯥꯎ ꯑꯗꯨꯝ ꯂꯦꯝꯗꯕ ꯆꯩ ꯆꯥꯔꯛꯅꯤ ꯅꯪ ꯑꯗꯨ ꯌꯧꯔꯛꯑꯗꯤ ꯁꯤꯌꯥ ꯅꯣꯏ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂ ꯐꯥꯎꯕ ꯁꯥꯏꯅꯤꯅꯦꯀꯣ ꯅꯨꯄꯤ ꯃꯃꯥꯡꯁꯤꯗ ꯀꯩ ꯅꯣꯏ ꯈꯪꯗꯦ ꯁꯛꯇꯥꯁꯤꯒꯀꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏ ꯕꯥꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯖ ꯂꯩꯔꯝꯃꯤꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛ ꯋꯥꯏꯗꯁꯨ ꯑꯩꯈꯣꯏꯕꯨ ꯈꯟꯅꯕ ꯍꯧꯔꯝꯕꯅꯤ ꯃꯥꯗꯣ ꯑꯗꯣ ꯅꯪ ꯅꯨꯄꯥꯒ ꯈꯠꯅꯕꯗꯨꯗꯤ ꯐꯔꯛ ꯇꯥꯏꯍꯦ ꯅꯪ ꯃꯊꯟꯗ ꯊꯦꯡꯅꯕ ꯀꯥꯟꯗ ꯐꯔꯛ ꯇꯥꯅꯤ ꯃꯥꯅ ꯃꯤ ꯌꯥꯝ ꯎꯁꯤꯜꯂꯛꯇꯕꯗꯨꯗ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯛꯄ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯎꯁꯤꯜꯂꯛꯇꯕꯗꯤ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯑꯁ ꯇꯦꯝꯄꯔ ꯐꯥꯎꯗꯤ ꯌꯥꯏꯍꯦ ꯅꯪꯁꯨ ꯑꯗꯨ ꯅꯣꯏ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯀꯩ ꯍꯥꯏꯔꯝꯕꯩꯅꯣ ꯑꯃꯨꯛ ꯈꯪꯗꯦꯗ ꯑꯁ ꯃꯥꯗꯣ ꯍꯨꯏ ꯑꯉꯥꯎꯕꯒꯨꯝꯕꯅ ꯆꯤꯛꯈꯤꯕ ꯃꯥꯜꯂꯦ ꯀꯔꯤ ꯀꯔꯤꯅꯣ ꯄꯉꯥꯡ ꯉꯥꯡꯔꯝꯕꯅꯤ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯈ꯭ꯔꯦ ꯆꯠꯈ꯭ꯔꯁꯦ ꯂꯥꯛꯂꯅꯤ ꯌꯧꯔꯛꯂꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯦꯞꯂꯔꯅꯤ ꯃꯤꯠꯃꯥꯡꯗ ꯅꯨꯡꯁꯤꯒꯤ ꯁꯛꯇꯝ ꯈꯟꯒꯤꯗꯨ ꯃꯇꯗ ꯑꯃ ꯍꯪꯖꯜꯂꯛꯑꯦ ꯅꯣꯡ ꯆꯨꯔꯤꯁꯦ ꯑꯗꯨꯝ ꯆꯠꯇꯧꯔꯕ ꯍꯥꯏꯁꯦ ꯌꯩꯊꯣꯛꯇꯕ ꯅꯣꯡꯖꯨ ꯊꯥꯁꯤꯗ ꯅꯣꯡ ꯍꯥꯡꯕ ꯉꯥꯏ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯕꯕꯥꯗꯣ ꯈꯔ ꯂꯥꯞꯅ ꯊꯧꯔꯝ ꯆꯠꯊꯣꯛꯈꯤꯌꯦ ꯑꯗꯨꯗ ꯆꯠꯍꯧꯒꯦ ꯇꯧꯅꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯂꯥꯏꯟꯗ ꯑꯗꯨ ꯐꯔꯦ ꯕꯕꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗꯅꯦ ꯁꯠ ꯂꯥꯛꯑꯣ ꯕꯕꯥꯅ ꯍꯪꯉꯗꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯁꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤꯀꯣ ꯍꯣꯔꯦꯟ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦ ꯍꯥꯏꯗꯣꯛꯀꯅꯣ ꯌꯥꯔꯦ ꯑꯔꯦꯝꯕ ꯑꯆꯥꯄꯣꯠ ꯄꯨꯔꯛꯇꯣꯏꯗꯣ ꯂꯩꯔꯛꯀꯦ ꯀꯥꯏꯅ ꯑꯗꯨ ꯅꯪ ꯀꯣꯂꯦꯖꯇ ꯀꯩꯅꯣ ꯇꯣꯡꯕꯤꯒ ꯈꯠꯅꯕ꯭ꯔꯣ ꯅꯍꯥꯟ ꯃꯥꯅ ꯕꯕꯥꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯜꯂꯝꯕꯗꯣ ꯑꯗꯨꯏ ꯃꯥ ꯃꯃꯥꯏꯗꯣ ꯊꯥꯒꯦ ꯇꯧꯕꯅꯤꯅ ꯊꯥꯗꯤ ꯊꯥꯕꯤꯈꯤꯗ꯭ꯔꯕꯅꯤ ꯑꯁ ꯃꯤ ꯃꯃꯥꯡꯗꯨꯗ ꯅꯪꯁꯨ ꯍꯦꯛꯇ ꯑꯣꯟꯖꯜꯂꯩꯗꯣ ꯇꯟꯗ꯭ꯔꯣ ꯍꯦꯟꯖꯜꯂꯛꯑꯦꯗꯅꯦ ꯃꯥꯗꯤ ꯆꯠꯂꯣꯍꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯑꯩꯉꯣꯟꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯥꯅ ꯇꯧꯔꯤꯗꯣ ꯈꯪꯗ꯭ꯔꯦꯗ ꯅꯪꯒ ꯇꯤꯟꯅꯕꯁꯦ ꯃꯊꯥ ꯁꯥꯕ ꯊꯕꯛ ꯉꯥꯛꯇ ꯑꯩꯒꯤꯗꯃꯛꯇ ꯃꯊꯥ ꯈꯔꯁꯨ ꯁꯥꯕꯤꯌꯣ ꯍꯥꯏꯗꯦ ꯍꯜꯂꯣ ꯐꯅꯦꯛ ꯁꯦꯠꯂꯧꯔꯥ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯊꯦꯡꯉꯅꯤ ꯐꯅꯦꯛ ꯑꯃꯨꯛ ꯍꯪꯗꯅ ꯂꯩ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯍꯦꯛꯇꯝꯒꯤ ꯂꯩꯁꯥ ꯌꯦꯡꯕꯗ ꯐꯖꯩꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄꯥꯈꯪ ꯅꯪ ꯎꯕꯗ ꯉꯥꯎꯔꯦ ꯅꯇꯨꯡ ꯏꯜꯂꯛꯀꯦ ꯆꯩꯕꯤꯔꯛꯀꯅꯨꯀꯣ ꯄꯥꯈꯪꯒꯤ ꯃꯍꯧꯁꯥ ꯂꯩꯁꯥꯗ ꯉꯥꯎꯖꯕ ꯀꯩꯅꯣ ꯏꯁꯩ ꯁꯛꯔꯒ ꯂꯥꯡꯉ ꯂꯩꯌꯦ ꯆꯠꯀꯗꯕ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ ꯇꯨꯝꯕ ꯌꯥꯗꯦ ꯑꯁ ꯅꯪꯁꯨ ꯄꯪꯉꯥꯡ ꯉꯥꯡꯉꯦ ꯅꯪ ꯇꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯝꯃ ꯌꯥꯗ꯭ꯔꯣ ꯅꯥꯁꯤꯡꯃꯜꯂꯦ ꯅꯣꯡ ꯇꯥꯕꯁꯤꯗ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦ ꯇꯧꯕꯁꯤꯗ ꯀꯣꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯦ ꯌꯥꯝ ꯊꯦꯡꯅꯒꯅꯨꯀꯣ ꯑꯩ ꯍꯣꯔꯦꯟ ꯒꯦꯠ ꯍꯥꯡꯕ ꯇꯜꯂꯦ ꯑꯁ ꯅꯣꯡ ꯆꯨꯕ ꯀꯥꯟꯗ ꯀꯗꯥꯏꯐꯥꯎ ꯆꯠꯀꯅꯤ ꯁ꯭ꯋꯥꯏꯐꯥꯎ ꯑꯗꯨꯝ ꯆꯠꯂꯒ ꯍꯜꯂꯛꯈ꯭ꯔꯅꯤ ꯀꯗꯥꯏꯗ ꯎꯅꯒꯦ ꯇꯧꯕꯅꯣ ꯅꯣꯏꯗꯣ ꯅꯣꯡ ꯃꯔꯛꯁꯤꯗ ꯈꯪꯗꯦ ꯑꯗꯨꯝ ꯌꯦꯡꯉꯅꯤ ꯁ꯭ꯋꯥꯏ ꯊꯣꯛꯑꯒ ꯀꯔꯥꯏ ꯆꯠꯄ ꯌꯥꯒꯦ ꯑꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯃꯐꯝꯗꯣ ꯐꯖꯅ ꯈꯪꯗꯕꯤ ꯄꯨꯡꯆꯠ ꯆꯠꯀꯅꯨꯀꯣ ꯑꯁ ꯈꯪꯗꯦꯗ ꯁꯦꯀꯦꯟ ꯃꯤꯅ ꯃꯥ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯌꯦ ꯂꯣꯏ ꯄꯨꯕꯤꯒꯅꯤ ꯍꯥꯏꯌꯦ ꯆꯠꯐꯝꯗꯣ ꯆꯠꯈ꯭ꯔꯣ ꯑꯗꯨꯗꯤ ꯊꯦꯡꯈ꯭ꯔꯦ ꯄꯨꯡꯁꯦ ꯀꯩꯅꯣ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯦ ꯂꯣꯏꯔꯒ ꯑꯣ ꯀꯣꯜ ꯂꯥꯛꯈ꯭ꯔꯦ ꯍꯜꯂꯣ ꯂꯣꯏꯔꯕꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯦ ꯆꯠꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯉꯟꯅ ꯍꯜꯂꯣꯀꯣ
ꯑꯩꯗꯤ ꯅꯪꯁꯦ ꯀꯣꯏꯕ ꯃꯐꯝ ꯃꯌꯥꯝ ꯄꯨꯕꯤꯒꯦ ꯇꯧꯔꯒ ꯅꯣꯡꯁꯤꯅ ꯀꯥꯔꯟ ꯇꯥꯗꯅ ꯌꯥꯗ꯭ꯔꯦ ꯀꯔꯤꯔꯣ ꯁꯤ ꯌꯥꯗꯦ ꯊꯨꯞꯆꯜꯂꯨꯅꯨꯀꯣ ꯇꯦꯛꯈꯤꯅꯤ ꯑꯩ ꯁꯥꯇꯤꯟꯗꯨ ꯄꯨꯕ ꯀꯥꯎꯔꯛꯑꯕ ꯑꯗꯨꯒꯤ ꯁꯥꯟꯅꯧꯗ ꯂꯥꯛꯂꯛꯏꯅꯤ ꯑꯦ ꯑꯗꯨꯅꯅꯤꯅꯦ ꯅꯪꯅ ꯉꯁꯥꯏ ꯒꯥꯔꯤꯗ ꯁꯤ ꯊꯨꯞꯆꯜꯂꯣꯒ ꯌꯥꯗ꯭ꯔꯤꯗꯣ ꯃꯤꯅ ꯊꯤꯅ ꯉꯥꯡꯕꯗꯣ ꯑꯩ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯐꯪꯈ꯭ꯔꯁꯦ ꯁ꯭ꯋꯥꯏꯗ ꯐꯪꯁꯤꯔꯥ ꯁꯤꯗ ꯐꯪꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯅꯈꯣꯏ ꯁꯤ ꯃꯐꯝꯁꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯐꯝ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯂꯥꯏ ꯍꯔꯥꯎꯕꯝ ꯀꯩꯗꯧꯔꯒꯦ ꯑꯁ ꯂꯥꯏ ꯍꯔꯥꯎꯕ ꯃꯐꯝꯁꯤꯗꯤ ꯀꯤꯌꯦꯍꯦ ꯁꯦ ꯆꯥꯈ꯭ꯔꯣ ꯑꯗꯨ ꯁꯣꯏꯍꯟꯕꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯍꯪꯒꯦ ꯅꯪꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯣ ꯅꯈꯣꯏ ꯕꯕꯥꯅ ꯌꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯌꯥꯕ ꯉꯝꯒꯦꯔꯣ ꯑꯦ ꯕꯕꯥꯅ ꯌꯥꯗ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯇꯣꯛ ꯅꯪ ꯆꯠꯂꯛꯑꯅꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁ ꯅꯪꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦ ꯃꯊꯥ ꯁꯥꯏꯗ ꯃꯊꯥ ꯀꯩꯁꯨ ꯁꯥꯕꯤꯌꯣ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯁꯥꯟꯅꯧ ꯐꯪꯉꯤ ꯕꯕꯥꯅ ꯌꯥꯔꯣꯏ ꯍꯥꯏ ꯅꯪ ꯐꯪꯉꯤ ꯕꯕꯥꯅ ꯌꯥꯔꯣꯏ ꯍꯥꯏ ꯀꯣꯏꯕ ꯂꯥꯛꯄꯩ ꯃꯨꯠꯀ ꯂꯣꯏ ꯊꯨꯒꯥꯏꯍꯟꯅꯤꯗ ꯇꯥꯏꯁꯪꯅꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯌꯦ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯄꯥꯛ ꯂꯩꯇꯦ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯗꯗꯤ ꯄꯥꯛ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯗꯦꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯏ ꯃꯩꯇꯩ ꯅꯨꯄꯥꯅꯗꯤ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯂꯧꯋꯦꯀꯣ ꯑꯗꯣ ꯃꯩꯇꯩ ꯅꯨꯄꯤꯅ ꯇꯥꯡꯈꯨꯜ ꯅꯨꯄꯥꯗ ꯂꯩꯔꯗꯤ ꯄꯥꯛ ꯌꯥꯎꯗꯦ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄꯅꯦ ꯑꯗꯨꯅ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯅꯤꯗ ꯑꯗꯩꯗꯤ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯛꯑꯅꯤ ꯀꯔꯤꯔꯣ ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯅꯪ ꯁꯤꯗꯤ ꯇꯜꯂꯦ ꯅꯪ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯊꯟꯗ ꯅꯣꯡꯂꯛꯁꯤꯗꯒ ꯂꯥꯛꯏꯁꯦ ꯑꯁ ꯌꯥꯔꯤꯁꯦ ꯑꯩꯁꯨ ꯁꯨꯝ ꯄꯥꯈꯠꯄꯒꯤ ꯍꯥꯏꯕꯅꯦꯕ ꯅꯪ ꯁꯤꯗꯤ ꯁꯥꯟꯅꯧꯒꯗ ꯂꯥꯛꯅꯤꯡꯉꯝꯅꯤ ꯑꯩꯅ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦꯅ ꯊꯦꯝꯃ ꯊꯝꯃꯝꯃꯤꯅꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯅꯪ ꯁꯤ ꯕꯦꯔꯥ ꯀꯥꯏꯌꯦ ꯌꯥꯔꯦ ꯆꯠꯁꯤꯂꯣ ꯑꯩ ꯕꯤꯁꯨꯝ ꯂꯩꯔꯛꯇ꯭ꯔꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯇꯥꯎꯅ ꯍꯥꯏꯔꯛꯄ ꯇꯥꯡꯗꯨꯕꯨ ꯀꯌꯥꯅꯤ ꯄꯥꯟꯕꯅꯣꯅꯦ ꯍꯩꯃꯥ ꯏꯄꯥꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯁꯥꯅꯧ ꯀꯩ ꯍꯥꯏꯒꯦ ꯕꯥ ꯑꯣ ꯏꯆꯥꯅ ꯉꯥꯅꯨ ꯑꯃ ꯆꯥꯅꯤꯡꯕꯗꯣ ꯆꯥꯁꯦ ꯍꯥꯏꯕꯗꯣ ꯑꯣ ꯉꯁꯤ ꯍꯦꯛꯇ ꯆꯥꯔꯁꯤ ꯑꯁꯦꯡꯕꯩꯔꯣ ꯕꯥ ꯍꯣꯏꯅꯦ ꯑꯁꯦꯡꯕꯒꯤꯅꯤꯅꯦ ꯑꯁꯦꯡꯕꯩ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯊꯦꯡꯕꯨꯗꯤ ꯃꯥꯅꯤꯅꯦ ꯈꯔ ꯊꯦꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯍꯥꯡꯉꯒꯦ ꯑꯗꯨꯗꯤ ꯑꯣ ꯍꯥꯠꯂꯨꯔꯣ ꯍꯥꯠꯂꯨꯔꯣ ꯑꯆꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯠꯇꯦꯅꯦ ꯑꯆꯧꯕꯗꯨꯗꯤ ꯅꯥꯗ꯭ꯔꯤ ꯑꯣ ꯑꯃꯣꯝ ꯍꯥꯇꯝ ꯑꯃ ꯉꯁꯥꯏ ꯈꯞꯆꯤꯡ ꯆꯤꯡꯉ ꯂꯩꯍꯧꯒꯅꯤ ꯑꯣ ꯃꯉꯛ ꯐꯩꯒꯠꯄꯤꯗꯣ ꯑꯗꯨꯗꯨꯅꯤ ꯅꯥꯍꯧꯔꯤꯗꯣ ꯃꯄꯥꯅ ꯄꯣꯂꯥꯡ ꯈꯨꯄꯝꯕꯅꯤ ꯍꯦꯛꯇ ꯍꯥꯠꯂꯨꯔꯣ ꯆꯠꯂꯣ ꯑꯩꯈꯣꯏ ꯕꯥ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯦꯕ ꯅꯥꯗ꯭ꯔꯤꯕꯧ ꯁꯤꯗ꯭ꯔꯤꯕꯧ ꯆꯥꯁꯦ ꯁꯨꯡꯌꯥ ꯌꯥꯎꯔꯦꯕ ꯍꯥꯏ ꯁꯨꯃꯥꯏꯅ ꯈꯞꯆꯤꯡꯗꯪ ꯆꯤꯡꯉ ꯂꯩꯍꯧꯕꯅꯤ ꯌꯥꯝ ꯀꯟꯅ ꯍꯧꯗ꯭ꯔꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯤ ꯆꯥꯅꯤꯡꯗꯦꯁꯨ ꯑꯅꯥꯕꯗꯨꯗꯤ ꯍꯩꯃꯥ ꯁꯤꯗꯧꯔꯝꯃꯅꯤ ꯁꯤꯕꯨ ꯁꯤꯔꯝꯃꯅꯤ ꯈꯣꯝꯖꯜꯂꯨꯔꯣ ꯑꯗꯨꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯔꯤꯕꯅꯤꯅꯦ ꯑꯦ ꯀꯩꯅꯣꯝꯇ ꯈꯟꯅꯁꯤꯅꯦ ꯍꯦ ꯌꯥꯔꯦ ꯕꯥ ꯕꯕꯥꯒꯤ ꯉꯥꯅꯨ ꯑꯅꯥꯕꯗꯣ ꯆꯥꯅꯤꯡꯗꯦ ꯍꯣ ꯁꯦ ꯉꯥꯅꯨꯗꯣ ꯑꯅꯥꯕ ꯅꯠꯇ꯭ꯔꯁꯨ ꯍꯦꯛꯇ ꯆꯥꯔꯁꯤ ꯑꯗꯣ ꯏꯄꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯆꯥ ꯅꯨꯄꯤ ꯃꯊꯟꯗꯅꯤ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕꯗꯅꯦ ꯇꯖꯣꯞ ꯍꯣꯡꯕ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯏꯄꯥꯅ ꯄꯥꯝꯃꯤꯁꯤꯒ ꯆꯥꯟꯅꯕꯅꯦ ꯅꯨꯄꯥ ꯌꯦꯡꯒꯗꯕꯅꯤꯀꯣ ꯍꯣꯏ ꯌꯥꯔꯦ ꯉꯥꯅꯨꯗꯣ ꯀꯔꯝꯕꯅꯣ ꯍꯥꯠꯇꯣꯏꯗꯣ ꯑꯣ ꯏꯆꯥꯈꯩꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛ ꯍꯥꯠꯂꯨꯔꯣ ꯍꯣꯡꯗꯧꯔꯤ ꯏꯆꯥꯒꯤꯗ ꯆꯥꯎꯅ ꯍꯣꯡꯅꯤꯡꯉꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯄꯥ ꯍꯣꯏꯒꯤꯗꯤ ꯅꯍꯥꯟꯋꯥꯏꯅꯦ ꯅꯣꯏ ꯅꯃꯥꯒꯤꯅꯦ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅꯅꯦ ꯁꯥꯎꯔꯤꯅꯦ ꯇꯧꯗꯅ ꯍꯦꯛꯇ ꯈꯥꯎꯌꯩ ꯇꯧꯗꯅꯅꯦ ꯀꯨꯟꯗꯣꯁꯦ ꯍꯦꯛꯇ ꯐꯖꯅ ꯍꯨꯛꯄ ꯐꯪꯉꯛꯇꯦ ꯅꯄꯥ ꯍꯣꯏꯗꯤ ꯀꯩꯅꯣ ꯀꯨꯟꯗꯣ ꯐꯖꯅ ꯍꯨꯛꯄ ꯐꯪꯗꯦ ꯍꯥꯏꯁꯤꯕꯨ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯄꯥꯅ ꯀꯨꯟꯗꯣ ꯍꯨꯛꯑꯝꯗꯥꯏꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯨꯒ ꯅꯃꯥꯒꯤ ꯄꯥꯕꯗꯨꯒ ꯍꯦꯛꯇ ꯊꯤꯟꯇꯠꯅꯔꯛꯄꯅꯦ ꯃꯤ ꯑꯗꯒꯤꯗꯤ ꯀꯨꯟꯗꯣ ꯍꯨꯛꯐꯝ ꯃꯐꯝ ꯃꯔꯥꯡꯇ ꯈꯪꯗꯦ ꯑꯗꯨꯝ ꯊꯧꯔꯝꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯌꯥꯔꯦ ꯕꯕꯥ ꯏꯃꯥ ꯅꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯁꯤ ꯇꯣ ꯑꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯚꯤꯗꯤꯑꯣꯒ ꯅꯝꯃꯝꯃꯗꯤ ꯐꯥꯎꯗꯣꯏꯅꯤ ꯃꯣꯏ ꯋꯥꯔꯤꯁꯦ ꯏꯄꯥꯁꯨꯅꯦ ꯐꯖꯅ ꯍꯣꯡꯒꯦꯗꯤ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ ꯏꯆꯥꯒꯤꯗꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯆꯥꯎꯅ ꯍꯣꯡꯗꯣꯔꯤꯕ ꯏꯄꯥꯅ ꯏꯆꯥ ꯃꯊꯟꯗꯅꯤꯗꯅ ꯑꯣ ꯉꯥꯅꯨꯗꯣ ꯁꯦꯝꯇꯨꯔꯣ ꯊꯦꯡꯉꯅꯤ ꯑꯩꯗꯤ ꯁꯣꯏꯔꯒ ꯆꯍꯤꯡꯕꯤꯒꯤꯁꯤ ꯑꯣꯏꯒꯗ꯭ꯔꯥꯀꯣ ꯁꯣꯏꯔꯗꯤ ꯄꯨꯔꯥ ꯁꯦꯔꯤꯌꯁ ꯇꯥꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯋꯥꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯒꯦꯟꯕꯤ ꯕꯕꯥꯗꯣ ꯌꯦꯡꯉꯨꯔꯒꯗꯤ ꯌꯥꯔꯛꯀꯗꯕꯗꯤ ꯌꯥꯝ ꯃꯥꯟꯗꯦꯕꯣ ꯁꯒꯦꯟꯕꯤꯁꯨ ꯑꯗꯨꯝ ꯃꯥ ꯇꯥꯏꯝ ꯄꯥꯁꯇꯤ ꯅꯠꯇꯦ ꯃꯥꯁꯨ ꯁꯤꯔꯤꯌꯁꯇꯤ ꯑꯣꯏꯕꯅꯤ ꯑꯗꯣꯈꯪꯗꯦ ꯀꯩ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯟꯅꯦ ꯅꯣꯏꯒ ꯑꯩꯈꯣꯏꯒꯤꯁꯤ ꯖꯥꯇꯤ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯍꯥꯟꯅꯁꯨ ꯌꯥꯝ ꯊꯣꯛꯒꯦꯅ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯕꯅꯦ ꯃꯥꯕꯨ
ꯈꯪꯗꯦꯁꯦ ꯁꯦꯀꯦꯟꯕꯤꯅꯁꯨ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯦ ꯑꯗꯣ ꯃꯣꯏ ꯌꯥꯅꯔꯗꯤ ꯑꯗꯨꯝ ꯊꯨꯡꯅꯖꯔꯤꯗ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯃꯅꯤ ꯀꯦꯟꯇꯤꯟꯅꯦꯅ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯑꯝꯇꯁꯨ ꯌꯥꯎꯍꯧꯗꯦ ꯆꯥꯛ ꯂꯥꯝꯃꯅ ꯁꯤꯗꯣꯔ ꯀꯥꯟꯁꯤꯗ ꯑꯗꯨ ꯌꯥꯔꯦ ꯀꯩꯅꯣ ꯀꯦꯟꯇꯤꯟꯗ ꯅꯠꯇ꯭ꯔꯁꯨ ꯍꯣꯔꯦꯟ ꯍꯣꯇꯦꯜꯗ ꯆꯠꯂꯒ ꯑꯗꯨꯝ ꯆꯥꯛ ꯈꯔ ꯆꯠꯊꯣꯛꯑꯒ ꯌꯥꯏꯅ ꯌꯥꯏ ꯑꯦ ꯂꯩꯍꯥꯎꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯝꯃꯤꯅꯦ ꯑꯝꯇ ꯍꯦꯛꯄꯤꯌꯨ ꯑꯅꯦꯝꯕꯗꯗꯤ ꯐꯖꯕꯁꯨ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯦ ꯑꯋꯥꯡꯕꯁꯤꯗꯤ ꯂꯥꯝꯕ ꯐꯪꯉꯣꯏꯗ ꯁꯤꯗꯁꯨ ꯌꯦꯡꯊꯨ ꯑꯁ ꯐꯖꯔꯁꯨ ꯂꯥꯝꯕ ꯐꯪꯉꯣꯏ ꯑꯩ ꯇ꯭ꯔꯥꯏ ꯑꯃꯔꯛ ꯇꯧꯒꯦꯀꯣ ꯁꯤꯗꯤ ꯂꯣꯏ ꯁꯥꯠꯃꯜꯂꯦ ꯑꯁꯤꯗꯤ ꯑꯄꯣꯝꯕꯗꯤ ꯑꯝꯇ ꯄꯤꯔꯛꯎ ꯑꯄꯣꯝꯕ ꯍꯥꯏꯔꯗꯤ ꯀꯔꯤꯔꯣ ꯁꯤꯗꯒꯤ ꯈꯤꯇꯪ ꯄꯤꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯥꯁꯟꯕꯁꯤꯔꯣ ꯕ꯭ꯂꯨꯝ ꯇꯧꯗꯕꯁꯦ ꯁꯦ ꯅꯪꯅ ꯄꯥꯝꯕ ꯈꯟꯈ꯭ꯔꯣ ꯁꯤꯌꯥ ꯄꯨꯔꯥ ꯍꯦꯔꯣ ꯍꯦꯔꯣꯅꯤꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯅꯤꯁꯤꯡꯗꯩꯁꯦ ꯃꯁꯤ ꯆꯤꯡꯃꯤ ꯃꯆꯥꯁꯦ ꯉꯥꯡꯕ ꯁꯨꯡꯇꯥ ꯇꯥꯗꯦ ꯃꯁꯤꯒ ꯃꯊꯛꯁꯤꯁꯨ ꯃꯌꯥꯝ ꯄꯥꯜꯂꯦꯅꯦ ꯐꯖꯕ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯤꯁꯦ ꯏꯆꯦꯔꯣ ꯄꯥꯜꯂꯤꯌꯦ ꯌꯥꯝꯅ ꯍꯣꯏ ꯆꯤꯡꯃꯤ ꯃꯆꯥ ꯀꯔꯤꯅꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡꯅꯤ ꯅꯪꯒꯤꯁꯦ ꯍꯥ ꯑꯩꯅ ꯅꯪ ꯃꯥꯒ ꯂꯣꯏꯅꯒꯅꯣ ꯇꯤꯟꯅꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯣꯏ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯣ ꯍꯩ ꯌꯥꯝ ꯂꯦꯝꯗꯕ ꯇꯧꯅꯔꯣꯏꯁꯦ ꯂꯥꯎ ꯆꯠꯈ꯭ꯔꯁꯤ ꯂꯥꯎ ꯁꯍꯦꯟꯕꯤ ꯑꯗꯨꯒꯨꯝꯕ ꯇꯧꯅ ꯁꯤꯌꯥ ꯏꯟꯗꯅ ꯎꯁꯤꯠꯇꯕꯅꯤ ꯉꯥꯏꯈꯣ ꯅꯪ ꯀꯔꯤꯅꯣ ꯌꯥꯝ ꯉꯥꯡꯕꯅ ꯁꯤ ꯉꯁꯤ ꯊꯨꯒꯥꯏ ꯇꯥꯏꯅ ꯍꯦ ꯀꯩꯅꯣꯗ ꯊꯣꯛꯄ꯭ꯔꯥ ꯑꯗꯣ 야 소야 전화끊어 니 시들이 가서 좀비 그냥 내가 니 카메라 말했으디 에 소연이네 소연비 ꯃꯉꯥꯎ ꯈꯔ ꯊꯤꯖꯔꯁꯨ ꯏꯆꯥꯁꯤꯡꯁꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕꯣꯏ ꯈꯟꯕꯅꯤ ꯅꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯏꯗꯣ ꯃꯗꯨꯗ ꯊꯣꯛꯅꯕꯔꯣ ꯅꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯤꯁꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯦ ꯁꯨꯝꯕ ꯊꯣꯛꯀꯅꯨ ꯌꯥꯔꯣꯏ ꯅꯣꯏꯅ ꯍꯧꯖꯤꯛ ꯈꯪꯅ ꯆꯥꯟꯅꯕ ꯊꯝꯕꯗ ꯏꯄꯥꯅ ꯀꯩꯁꯨꯝꯇ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯐꯨꯔꯨꯞ ꯃꯥꯟꯅꯗꯕ ꯅꯨꯄꯥꯗꯨ ꯂꯩꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯏꯄꯥꯅ ꯂꯨꯅ ꯇꯧꯔꯤ ꯃꯇꯤꯛ ꯅꯄꯥꯗ ꯄꯪꯌꯥ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯑꯗꯨꯒꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯌꯦꯡꯉꯣ ꯕꯕꯥ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯉꯥꯡꯗꯕꯅꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯏꯕꯤꯕꯅꯤꯅ ꯐꯥꯒꯤ ꯌꯥꯔꯣꯏꯅ ꯌꯥꯝ ꯍꯦꯟꯖꯜꯂꯨꯅꯣꯅ ꯇꯥꯗꯦꯕ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯅ ꯉꯥꯡꯉꯛꯄ ꯀꯥꯟꯗ ꯕꯕꯥꯗꯨꯅ ꯏꯀꯥꯏꯔꯝꯒꯗꯕꯗꯣ ꯌꯦꯡꯉꯣ ꯈꯜꯂꯣ ꯅꯪꯁꯨ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯩꯗꯧꯗꯣꯏꯅꯣ ꯁꯣꯂꯔꯁꯨ ꯉꯔꯥꯡ ꯈꯔ ꯁꯣꯛꯈꯤꯕꯅꯤ ꯈꯜꯂꯨꯔꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯩꯗ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯣꯝꯕꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯈꯪꯗꯦ ꯁꯣꯏꯔꯗꯤ ꯈꯜꯂꯨꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯑꯗꯨꯅ ꯑꯗꯨꯝ ꯈꯟꯖꯔꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ खीले यार फोन से देख रही तो जाना ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯗꯨ ꯌꯦꯡꯉꯁꯤ ꯀꯔꯤ ꯐꯔꯦ ꯃꯥꯁꯨ ꯁꯣꯝꯗ ꯌꯥꯝ ꯋꯥꯈ꯭ꯔꯕꯅꯤ ꯐꯣꯟ ꯆꯠꯇꯕꯒꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯈ꯭ꯔꯒꯦꯀꯣ ꯌꯥꯔꯦ ꯁꯣꯌꯔ ꯀꯣꯜ ꯇꯧꯈ꯭ꯔꯅꯨ ꯌꯥꯕ ꯀꯥꯟꯗ ꯍꯦꯟꯕꯤꯅ ꯇꯧꯖꯔꯛꯈ꯭ꯔꯅꯤ ꯁꯥꯟꯅꯧꯒꯦꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛ ꯃꯥꯜꯂꯦ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯅꯍꯥꯟ ꯑꯩꯗꯤ ꯑꯩꯈꯣꯏꯗ ꯈꯛ ꯆꯩꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏ ꯃꯄꯥꯁꯨ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯋꯥ ꯈꯔ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ करी करी तवे हागे फुये हाइब्रो माबो ꯑꯗꯨꯒꯨꯝꯕ ꯐꯨꯕꯒꯨꯝꯕꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯍꯥꯏꯕ ꯌꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯍꯥꯏ ꯑꯩꯁꯨ ꯐꯖꯅ ꯍꯪꯗ꯭ꯔꯦ मपाना करी करी तवे जालबो
ꯅꯪ ꯁꯥꯟꯅꯧꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯈ꯭ꯔꯣꯅ ꯌꯥꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇ ꯑꯩꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯗꯨꯗꯤ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯔꯛꯀꯅꯤ ꯀꯩꯁꯨ ꯍꯥꯏꯔꯛꯂꯔꯣꯏ ꯃꯤꯕꯨ ꯗꯤꯁꯇꯔꯕ ꯇꯧꯕ ꯊꯣꯛꯈ꯭ꯔꯅꯤ ꯃꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯈ꯭ꯔꯤꯕꯅꯤꯅ ꯉꯥꯏꯈ꯭ꯔꯁꯦ 2-3 days ꯑꯗꯨꯒ ꯌꯦꯡꯉꯁꯦ 2-3 days ꯀꯃꯥꯏꯅ ꯂꯩꯅꯤ ꯁꯦ ꯁꯦꯀꯦꯟ ꯕꯤ ꯍꯣꯏꯒꯤ ꯒꯦꯠꯇ ꯆꯠꯂꯒ ꯃꯥ ꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯁꯦ ꯑꯁ ꯀꯔꯤꯅꯣ ꯅꯪꯁꯦ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯃꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯃꯤ ꯂꯩꯁꯥꯕꯤꯅꯦ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯄꯨꯡꯆꯪ ꯆꯪꯉꯒ ꯃꯤꯒꯤ ꯒꯦꯠꯇ ꯄꯨꯡꯂꯦꯞ ꯂꯦꯞꯄꯗꯨ ꯐꯖꯒꯗ꯭ꯔꯣ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎꯅꯦ ꯏꯆꯥ ꯂꯩꯕ꯭ꯔꯥ ꯑꯧ ꯕꯕꯥ ꯏꯄꯥ ꯋꯥꯏꯒꯦ ꯑꯃꯁꯦ ꯐꯣꯟꯒ ꯍꯟꯗꯛ ꯄꯥꯏꯍꯟꯗ꯭ꯔꯕꯅꯤ ꯑꯩꯅ ꯑꯗꯣ ꯅꯪꯒꯤ ꯐꯣꯟꯗꯁꯨ ꯃꯉꯣꯟꯗ ꯄꯥꯏꯍꯟꯕ ꯌꯥꯔꯣꯏ ꯏꯄꯥ ꯁꯥꯏꯕꯨ ꯊꯣꯛꯑꯒꯦ ꯅꯪ ꯉꯥꯛꯇꯪ ꯌꯦꯡꯉꯝꯃꯨꯀꯣ ꯀꯩꯅꯣꯝꯗ ꯄꯤꯔꯛꯑꯣ ꯁꯥꯟꯅ ꯌꯥꯔꯦ ꯐꯣꯟꯒ ꯄꯥꯏꯔꯨꯔꯅꯨ ꯕꯕꯥ ꯍꯣꯏꯅ ꯌꯥꯝꯁꯨ ꯌꯥꯔꯔꯣꯏꯗꯕꯗ ꯀꯥꯏꯍꯧꯔꯅꯨ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯂꯩ ꯍꯥꯏꯗꯨꯕꯣ nupa mchaji ngasai ipana thokpatuju geta lehowi hauji halapatuju geta lehowi noina kaurira ꯀꯅꯥꯅꯣ ꯂꯩꯍꯧꯔꯤ ꯕꯕꯥ ꯑꯩꯈꯣꯏꯁꯦ ꯀꯅꯥꯝ ꯀꯧꯗꯦ fare noina kauba natradi ipa amta wari sanage kauchulu chalu ꯀꯩꯅꯣ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤꯁꯤꯕꯣ ꯁꯣꯏꯔꯣꯏꯖꯥꯠꯂꯣ ꯑꯣꯏꯔꯝꯒꯅꯤ ꯕꯕꯥꯅ ꯍꯥꯏꯁꯤꯅꯗꯤ ꯀꯧꯁꯜꯂꯨꯔꯒ ꯕꯕꯥꯅ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯕꯤꯗꯣꯏꯖꯥꯠꯂꯣ ei chalu amta kaucho mi mangda busute ipa mongoda kemta haigam nate wari sagadamni ꯁꯦꯀꯦꯟ ꯕꯤ ꯂꯩꯍꯧꯗ꯭ꯔꯣ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯁꯨꯡꯆꯠ ꯆꯠꯇꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯕꯕꯥꯅ ꯅꯪ ꯀꯧꯔꯨꯁꯣ ꯂꯥꯛꯏꯅꯦ ꯕꯕꯥꯅ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯁꯦꯀꯦꯟ ꯕꯤꯒꯤ ꯕꯕꯥꯅꯔꯣ nang mapanda thorpa yaru ko isan bizu besabini khulai kai pali bani noina punglang langba pungau toba adudi yaro isana pam to kaino hayo 이빠 ꯑꯩ ꯁꯦꯀꯦꯟ ꯕꯤꯒ ꯋꯥꯔꯤ ꯑꯃꯔꯛ ꯁꯥꯖꯒꯦ adudi yaro isana haning mado ipada dum hayo 이빠 ꯅꯍꯥꯟꯒꯤ ꯈꯟꯅꯕꯗꯣ ꯃꯁꯝ ꯐꯥꯕ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯍꯧꯕꯅꯦ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯉꯣꯟꯗ ꯐꯔꯦꯅꯦ ꯃꯗꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯏꯄꯥꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯧꯕ ꯋꯥꯗꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯑꯣꯏꯕ ꯈꯛ ꯌꯥꯔꯣꯏ ꯏꯄꯥꯗꯤꯅꯦ ꯐꯨꯔꯨꯞ ꯃꯥꯟꯅꯗꯕꯗꯗꯤ ꯏꯄꯥ ꯏꯆꯥ ꯅꯨꯄꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯔꯣꯏ 이빠 ꯐꯨꯔꯨꯞ ꯃꯥꯟꯅꯗ꯭ꯔꯁꯨ ꯑꯩ ꯁꯦꯀꯦꯟ ꯕꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ 이빠 ꯌꯥꯔꯦ ꯏꯄꯥꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯂꯣꯏꯔꯕꯅꯤ 이빠 ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯦꯀꯦꯟ ꯕꯤꯒ ꯑꯃꯔꯛ ꯋꯥꯔꯤ ꯁꯥꯈ꯭ꯔꯒꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯅꯪꯁꯦ ꯏꯆꯥꯒꯨꯝꯕꯅꯤ ꯋꯥꯁꯨ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯏꯄꯥꯅ ꯌꯧꯅꯕ ꯇꯧꯔꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯉꯁꯥꯏꯗꯒꯤ ꯀꯣꯟꯇ꯭ꯔꯣꯜꯁꯨ ꯄꯥꯏꯗꯦ ꯁꯦꯀꯦꯟ ꯕꯤ ꯍꯣꯏꯗ ꯆꯠꯂꯨꯏꯔꯥ ꯅꯪ ꯌꯥꯝ ꯉꯥꯏ ꯉꯝꯗꯕꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯇꯝ ꯈꯔ ꯉꯥꯏꯁꯦ ꯍꯥꯏꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯋꯦ ꯅꯪꯁꯦ ꯌꯥꯔꯦ ꯇꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯌꯥꯝ ꯈꯟꯖꯜꯂꯨꯔꯅꯨ ꯁꯥꯟꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯣ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯌꯥꯔꯦ ꯑꯩ ꯀꯣꯟꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒꯦ
ꯁꯣꯂꯔ ꯅꯪ ꯍꯧꯖꯤꯛ ꯃꯥꯏ ꯂꯧ ꯂꯥꯛꯑꯣ ꯅꯍꯥꯟ 이번에 ꯊꯦꯡꯅꯕ ꯂꯩꯔꯛꯇꯣ ꯑꯗꯨ ꯂꯥꯛꯑꯣ ꯐꯣꯟꯁꯨ ꯆꯠꯇꯦꯅꯦ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ machine thiba ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯈꯨꯟꯗ ꯆꯠꯈ꯭ꯔꯁꯦ ꯑꯩ ꯁ꯭ꯋꯥꯏ ꯃꯩꯇꯩ ꯃꯔꯛꯁꯤꯗ ꯂꯩꯅꯤꯡꯗꯦ ꯅꯪꯒꯤꯁꯨ ꯄꯣꯠ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯃꯆꯤꯟ ꯊꯤꯕ ꯈꯛꯅꯤ ꯅꯠꯇꯦꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯉꯁꯥꯏ ꯂꯩꯍꯧꯗꯕꯗꯨꯗ ꯑꯩ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤ ꯁꯛꯍꯦꯟꯕꯤꯗꯣ ꯑꯩꯉꯣꯟꯗ ꯆꯦꯜꯂꯁꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯒ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇꯦ ꯑꯁ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯈ꯭ꯔꯦ ꯍꯌꯦꯡ ꯐꯖꯅ ꯆꯠꯈ꯭ꯔꯁꯤꯅ ꯌꯥꯒꯅꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯣ ꯆꯠꯈ꯭ꯔꯁꯦ